मिचम मियाम जे लोइनबा अखोइगी इहौ लाकपगी फिवमदु लै मदु अखोइ यामना अखोइगी इंडिया की लीडरसिना खनबिबा मथौ ताइ मणिपुरदा थोइबा अखोइगी क्राइसिस असि मतम यामना सांगे हाइतारे हाइदि चही अमगा था मरी मपुंग फारे मसी फाउबदा अखोइगी लानगी फिवम मसी कईगुम फिवमददा अखोइगी अहोंबा लैतबदों उबा मसीगी मरु ओइबा सी कईनो ओइरिबनो कईनो ओहनबनो हाइबदुगी मतांगदु यामना कुपना मणिपुर मियामना नैनबदुगी तांककदु यूरोपगा लोइनना अखोइ नहान अखोइगी नॉर्थ ईस्ट की मरमदा यामना यामबन फजना खंगबा अखोइगी आईपीएस ऑफिसर अखोइगी पीके मिश्रा एडीजी बीएसएफ की मांगना थमंबा पोची यामना अखोइगी नैनबदा यामना मरु ओइबा पोट अमनी मांग थममसी करी हाइबनो हाइबदमदा मणिपुरदा मतम सांगना अखोइगी पैरामिलिटरी फोर्स अमा लैरै हाइबा लैरबा पैरामिलिटरी फोर्स सिगा अखोइगी चिनकुकी नार्को टेररिस्ट अना अखोइ मियामना हाइनरिबा सिगा याम नक्नबा मरी लैनबना मरम ओरगा हाइरिबा पैरामिलिटरी फोर्स से मुंदों लोंथोक्तरगदी मणिपुरी लानसे सुंगलोइ लोइरोइ हाइबनी अना अखोइना मुन्ना खमदा पैरामिलिटरी फोर्स मतम सांगना लैरबा सही कुंठानी फुगी ममांगदे लैरबा पैरामिलिटरी फोर्स सि कनानो हाइरगदी अखोइ असम राइफल से मसा मदुम ताजाबा हाइतारे अदुना अखोइ कोकोमेन मुन्ना खंजरगा हौगिबा थौदोक कया अमादा हाइबा तारे हौगिबा थौदोक कया लानसी हरपदगिना ngasi फौदा अखोइगी असम राइफल लौरिबा रोनसी अखोइ वन साइडेड ओइबा हाइबदी अखोइगी मैतै फुरुपु नमधरगा नमसला थमना होनाबा अदो कुकीरोमदना तोंगान तोंगानबा अखोइगी अखोइना मियामना चिंगगिबा अखोइ खुचु खुलाइबो सप्लाई तौबा अदगी अखोइगी स्टेट फोर्सता मयाम हेना फुन सुगुनुदा तौगिबा केसपर खंजलगा स्टेट फोर्स चखन खोचन मैम तौगिबा अदगी इमा इवेंट मैम अखोइगी फुबु चैबा तौबा अद मोइगिना कमाइ तौगेदा कुकीना मोइ मांग नोंमै कापा हंदकता जो अखोइगी सीएम की कन्वोय चपदा नोमा वालंगाइ चपदा नोंमै कापसले मोइ केम न मोइसि मनाक लेरे सामनाइ फनगिना अदुगा दिन कापसले इदो सुमाइ तौना अखोइदि यामना चिंगनियाय ओइबा मैम अखोइगी तौबुना मरम ओरगा अखोइजी मसी हाइबा अकक्नबा पैरामिलिटरी फोर्स पुंग लौथोगा अखोइगी अनौबा तोंगानबा इंडिया की तोंगानबा पैरामिलिटरी फोर्स मैम लैसिना महु सिजनद्रगदी लाल असि लोइरोइ हाइबसि महान याम मयेक सेंग थममबदिना अखोइ मसीगी पोटसी इंडिया गवर्नमेंट तौदन तौननबा अखोइ तक्सनबा मथौ तारकपा अखोइ इमाइबेन मैमनासु अखोइ तोंगान तोंगान मफम क्या तक्सनबसु अखोइ हुजि उरी अदुगा मदुगी मथक्ता अखोइगी ममांगदा मखोइजु चिंगनबना मरम ओरगा अखोइगी मणिपुर की हुजि लैंगाकता लैरिबा अरुइबा फम पाइरिबा अखोइगी स्पीकर अखोइ सैत्यपर्ता अदगी वाई खेमचान अदगी बिश्वरजीत गोविंदास दिंगो अदगी डॉक्टर राजेन मैम अदगी ट्राइबेंग जो आरके मुइबा मखोइना चिंगबा मैमनासु मसी लौथोकपिरो नत्रगदी लानसी लोइसिनबा ngमरोय हाइबगी हाइबदि मोगी वन साइडेड ओइबसिना मरम ओरकांदा अखोइ लानसी लोइसिनबा ngमोय हाइबसि हन्ना मोइनसु पिगिबा लैरबनी अखोइ कुकोमिनसि यामना ममांगदा मणिपुर के असम राइफल से लौथोकपिरो मखोइ वन साइडेड ओइ हाइदि मखोइसि मतम सांगना तोंगान तोंगानबा अखोइ नार्को टेररिस्ट बिजनेस दा चेनाबा नार्को ललोमदा बिजनेस तौबा चेनाबा अदुगुम्बा नार्को बिजनेस तौबा चेनाबा अदुम मयाम फागिबा इवन खोइगी मखोइ कमांडेन फाव फागिबा लैग्रे ममांगदा अदुन मरम ओरगा मखोइजि कुकी नार्को टेररिस्ट सिंग यामना चिन कुकी नार्को टेररिस्ट सिंग यामना मरी ले नक्नबा मरी लेनबा अदुन मरु ओरगा लानसि लुइसनजे हारगदी लौथोकपा मथौ ताइ अदुगा अमना अखोइ इंडिया की याना मरु ओइबा मिसिंगना मतम लैबा किबुक्ता अखोइदा हेक इंडिया दा ज्ञान ताहनबने अदु इंडिया ना सिबौ तादबजि मिसि नुगाइते हाइबदि अखोइगी हाना मम अदुसु इंडिया की कइनोगी अखोइगी इंडिया की नेशनल सिक्योरिटी की होम की एडवाइजरी बोर्ड यौरंबा अदगी अखोइगी होम सेक्रेटरी ओरंबा जीके पिलाइनसु याना फजवा फम थंगरबो इंडिया दा अखोइगी इंडिया ना मणिपुर तौरिबा थौदोकसे थोइबा कोई वायलेंस मैम अदगी इंसर्जेंसी की प्रॉब्लम थोइबा मैम जी लोइसनगे हागदी गवर्नमेंट ऑफ इंडिया ना मणिपुर की पीपल दा हाइबनिको मणिपुर पीपल दा एपोलॉजी म तो संगे हाइबजे ममांग जो हाइग्रबनी हाइबि थोइबा थौदोबा थो मैम जी अखोइना थोनबा नते इंडिया ना माना सेम सागा आर्किटेक्ट तौरगा थोनबा दुगु
ꯑꯩꯈꯣꯏꯒꯤ ꯚꯥꯏꯂꯦꯟꯁ ꯉꯥꯛꯇꯅꯦ ꯍꯥꯏꯕꯁꯦ ꯃꯥꯅ ꯃꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯊꯝꯃꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯁꯤ ꯏꯟꯗꯤꯌꯥꯒꯤ ꯂꯤꯗꯔꯁꯤꯡꯅꯁꯨ ꯃꯁꯤ ꯌꯥꯝꯅ ꯀꯨꯞꯅ ꯑꯩꯈꯣꯏ ꯅꯩꯅꯔꯀꯥꯟꯗ ꯏꯟꯗꯤꯌꯥꯒꯤ ꯂꯤꯗꯔꯁꯤꯡꯅ ꯑꯩꯈꯣꯏꯁꯦ ꯃꯥꯒꯤ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯅ ꯌꯦꯡꯒꯗꯤ ꯑꯩꯈꯣꯏꯗ ꯊꯝꯃꯤꯕ ꯀꯣꯂꯣꯅꯥꯏꯖꯦꯁꯟꯒꯤ ꯃꯤꯠꯌꯦꯡꯁꯦ ꯃꯁꯤ ꯂꯧꯊꯣꯛꯄ ꯃꯇꯝ ꯍꯦꯜꯂꯦ ꯅꯠꯇ꯭ꯔꯒꯗꯤ ꯃꯤꯌꯥꯝꯁꯦ ꯈꯥꯡꯕ ꯉꯝꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯍꯧ ꯀꯌꯥ ꯑꯃ ꯃꯤꯆꯝ ꯃꯤꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯏꯍꯧ ꯂꯥꯛꯄꯒꯤ ꯐꯤꯕꯝꯗꯨ ꯂꯩ ꯃꯗꯨ ꯑꯩꯈꯣꯏ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯂꯤꯗꯔꯁꯤꯡꯅ ꯈꯟꯕꯤꯕ ꯃꯊꯧ ꯇꯥꯏ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯗ ꯆꯂꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯁꯦ ꯀꯔꯝꯕ ꯂꯩꯉꯥꯛꯅꯣ ꯍꯥꯏꯕ ꯃꯇꯝꯗ 75% ꯀꯔꯤ ꯑꯣꯏꯒꯦꯗ ꯑꯩꯈꯣꯏ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯦꯛ 1935 ꯑꯁꯤꯅꯦꯕ ꯃꯁꯤ ꯀꯔꯝꯕꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯤꯇꯤꯁꯅ ꯃꯇꯝꯗꯨꯗ ꯂꯩꯕ ꯏꯟꯗꯤꯌꯥꯁꯦ ꯃꯣꯏꯅ ꯀꯣꯂꯣꯅꯥꯏꯖ ꯑꯣꯏꯅ ꯇꯧꯕꯗ ꯁꯤꯖꯤꯟꯅꯕ ꯑꯗꯨꯝꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯃꯈꯜ ꯑꯃꯅꯦꯕ ꯍꯥꯏꯔꯤꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯃꯈꯜꯁꯦ ꯏꯟꯗꯤꯌꯥꯅ ꯁꯤꯖꯤꯟꯅꯔꯒ ꯑꯄꯤꯛꯄ ꯐꯨꯔꯨꯞꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯑꯄꯤꯛꯄ ꯁ꯭ꯇꯦꯠꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯞꯆꯤꯜꯂꯛꯄ ꯌꯥꯕꯒꯤ ꯐꯤꯕꯝꯁꯨ ꯂꯩ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏꯅ ꯉꯁꯤꯐꯥꯎꯗ ꯑꯗꯨꯒꯨꯝꯕ ꯀꯣꯂꯣꯅꯤꯌꯦꯜ ꯗꯤꯖꯥꯏꯟ ꯑꯃꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯊꯨꯔꯤꯕ ꯋꯥꯔꯤꯕ ꯑꯋꯥꯕ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯦ ꯂꯣꯏꯁꯤꯟꯁꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯕ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯃ ꯃꯥꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯈꯤꯕ ꯉꯁꯤ ꯃꯦꯒꯤ ꯇꯥꯔꯤꯛ ꯅꯠꯇꯦ ꯃꯦꯒꯤ ꯇꯥꯔꯤꯛ 8 ꯅꯠꯇ꯭ꯔ ꯑꯩꯈꯣꯏ ꯍꯧꯕꯗꯣ ꯃꯦꯒꯤ ꯇꯥꯔꯤꯛ 8ꯇꯒꯤ ꯑꯩꯈꯣꯏꯅ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯑꯩꯈꯣꯏꯗ ꯀꯃꯥꯏꯅ ꯍꯥꯏꯒꯦꯗ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯂꯩꯔꯤꯕ ꯁꯤꯗ ꯂꯩꯕ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯁꯤꯡꯁꯤ ꯀꯩꯅꯣꯗ ꯊꯤꯜꯂꯨꯅꯕ ꯑꯩꯈꯣꯏꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯊꯤꯜꯂꯨꯅꯕ ꯑꯩꯈꯣꯏ ꯀꯨꯀꯣꯃꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏ ꯀꯨꯀꯤꯅ ꯏꯅꯤꯁꯤꯌꯦꯇꯤꯚ ꯂꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯥꯡ ꯊꯥꯔꯀꯥꯟꯗ ꯃꯈꯣꯏꯁꯤ ꯊꯤꯡꯗꯣꯛꯎꯕꯅꯤ ꯃꯁꯤ ꯀꯝꯃꯨꯅꯦꯜ ꯚꯥꯏꯂꯦꯟꯁ ꯑꯣꯏꯔꯕ ꯃꯥꯜꯂꯦꯅ ꯑꯗꯒꯤ ꯃꯗꯨ ꯊꯤꯡꯗꯣꯛꯄ ꯃꯊꯪ ꯊꯤꯡꯗꯣꯛꯇ ꯃꯣꯏꯔꯣꯝꯗꯁꯨ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯑꯕ ꯄꯨꯔꯥ ꯂꯣꯏꯅꯔꯕ ꯃꯇꯨꯡꯗꯩꯅꯤ ꯑꯩꯈꯣꯏꯒꯤ ꯃꯦꯒꯤ 3ꯁꯨꯕ ꯆꯌꯣꯜ ꯑꯗꯨꯋꯥꯏꯗꯒꯤ ꯑꯀꯟꯕ ꯂꯥꯟꯁꯤ ꯑꯩꯈꯣꯏꯒꯤ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣꯇꯤꯛꯁꯤꯡꯅ ꯇꯧꯊꯣꯔꯛꯄꯅꯦꯕ ꯇꯧꯊꯣꯔꯛꯄꯁꯤꯗ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯇꯧꯔꯤꯁꯤ ꯑꯉꯛꯄ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯅꯣꯏ ꯁꯤꯗ ꯂꯩꯕ ꯐꯔꯛ ꯇꯥꯔꯅꯤ ꯅꯨꯡꯉꯥꯏꯔꯔꯣꯏ ꯍꯥꯏꯅ ꯃꯩꯇꯩ ꯈꯨꯟꯒꯤ ꯃꯤꯁꯤꯡꯁꯤ ꯃꯣꯏꯅ ꯍꯣꯟꯗꯣꯛꯑꯒ ꯄꯨꯊꯣꯔꯛꯄꯅꯦꯕ ꯈꯨꯟꯁꯤꯡꯁꯤ ꯃꯣꯏꯅ ꯉꯥꯛꯄ ꯅꯠꯇꯕ ꯈꯨꯟꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯗ꯭ꯔꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯖꯣꯟ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯣꯏ ꯊꯣꯛꯑꯁꯤꯅ ꯀꯧꯊꯣꯛꯑꯒ ꯃꯄꯥꯟꯗ ꯊꯥꯗꯣꯛꯑꯒ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨ ꯀꯅꯥꯅ ꯀꯨꯀꯤꯅ ꯆꯪꯁꯤꯜꯂꯝꯕꯒꯤ ꯊꯕꯛ ꯑꯃ ꯃꯣꯏꯅ ꯁꯨꯝ ꯃꯊꯪ ꯇꯧꯈ꯭ꯔꯦ ꯃꯁꯤ ꯁꯨꯒꯨꯅꯨꯗ ꯇꯧꯈ꯭ꯔꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯇꯧꯈ꯭ꯔꯦ ꯗꯣꯂꯥꯏ ꯊꯥꯕꯤꯗ ꯇꯧꯈ꯭ꯔꯦ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯂꯤꯆꯠ ꯃꯈꯣꯏꯒꯤ ꯁꯥꯖꯠ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯃꯅꯨꯡꯒꯤ ꯑꯥꯏꯗꯤꯌꯥꯁꯤ ꯌꯥꯝꯅ ꯂꯨꯔꯛꯄ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯏꯟꯇꯔꯐꯤꯌꯔ ꯇꯧꯔꯒ ꯃꯈꯣꯏꯅ ꯀꯟꯚꯤꯟꯁ ꯇꯧꯔꯒ ꯅꯠꯇ꯭ꯔꯒ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ 2005ꯗ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯒ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯩ ꯁꯨꯡꯒꯥ ꯀꯥꯞꯇꯗꯅ ꯀꯨꯀꯤꯒꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯁꯦ ꯁꯨ ꯇꯧꯅꯈꯤ ꯀꯥꯏꯗ ꯄꯨꯁꯤꯜꯂꯒ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝꯗ ꯄꯨꯁꯤꯜꯂꯒ ꯃꯗꯨꯗꯒꯤ 2005ꯗꯒꯤ ꯍꯧꯔꯒ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯄꯣꯄꯤ ꯄ꯭ꯂꯥꯟꯇꯦꯁꯟ ꯍꯧꯈꯤ ꯃꯊꯪ ꯍꯧꯔꯛꯈꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨꯗꯒꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯒꯀꯤ ꯑꯆꯧꯕ ꯀꯩꯅꯣꯝꯃ ꯑꯩꯈꯣꯏꯅ ꯃꯥꯌꯣꯛꯅꯔꯛꯄꯗꯒꯤ ꯒꯣꯔꯃꯦꯟꯅꯁꯨ ꯋꯥꯔ ꯑꯣꯐ ꯗ꯭ꯔꯒ ꯂꯥꯎꯊꯣꯛꯇꯅ ꯑꯗꯒꯤ ꯇꯣꯉꯥꯟꯕ ꯑꯅꯧꯕ ꯀꯨꯀꯤꯒꯤ ꯈꯨꯟ ꯃꯌꯥꯝ ꯑꯃ ꯀꯨꯀꯤ ꯈꯨꯟꯁꯤ 1947ꯗ ꯍꯧꯖꯤꯛꯐꯥꯎꯗ 1934 ꯍꯦꯟꯒꯠꯈ꯭ꯔꯦ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯀꯅꯥꯒ ꯂꯧꯇꯨꯅꯔꯒ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯁꯥꯡꯅ ꯑꯩꯈꯣꯏ ꯀꯨꯀꯤꯁꯤꯡꯒ ꯂꯣꯏꯅꯗꯨꯅ ꯂꯩꯔꯛꯄ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯕꯨ ꯍꯦꯟꯅꯕ ꯍꯣꯠꯅꯕꯗ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯕ ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯀꯨꯏꯅ ꯆꯠꯃꯤꯟꯅꯔꯕꯅꯤꯅ ꯃꯅꯤꯄꯨꯔꯒꯤ ꯂꯥꯜꯍꯧꯕ ꯂꯣꯏꯁꯤꯟꯅꯕꯁꯨ ꯑꯃ ꯇꯧꯅꯕꯁꯨ ꯍꯥꯏꯔꯤꯕ ꯀꯨꯀꯤꯒꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯒ ꯈꯨꯠꯁꯝꯅꯔꯒ ꯇꯧꯕ ꯑꯗꯨꯒ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯀꯤ ꯊꯕꯛꯇꯁꯨ ꯃꯈꯣꯏꯁꯤ ꯌꯥꯎꯁꯟꯕ ꯃꯥꯟꯕꯒꯤ ꯑꯆꯧꯕ ꯃꯃꯤ ꯑꯃ ꯇꯥꯕ ꯍꯥꯏꯕꯗꯤ ꯃꯐꯝ ꯑꯃꯈꯛꯇꯗ ꯅꯠꯇꯦ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯐꯥꯈꯤꯕꯁꯤ ꯄꯨꯂꯤꯁꯅ ꯑꯁꯥꯝ ꯔꯥꯏꯐꯜ ꯐꯥꯈꯤꯕꯁꯤ ꯃꯣꯏꯒꯤ ꯀꯃꯥꯟꯗꯦꯟ ꯌꯥꯎꯅ ꯃꯣꯏꯒꯤ ꯔꯥꯏꯐꯜꯃꯦꯟ ꯌꯥꯎꯅ ꯃꯌꯥꯝ ꯑꯃ ꯐꯥꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯇꯦꯡꯈꯥꯡ ꯀꯌꯥꯗ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯁꯣꯛꯅꯔꯤꯕ ꯂꯥꯟꯁꯦ ꯂꯣꯏꯁꯤꯟꯖꯦ ꯍꯥꯏꯔꯒꯗꯤ ꯍꯥꯏꯔꯤꯕ ꯉꯁꯥꯏꯒꯤ ꯄꯤ ꯀꯦ ꯃꯤꯁ꯭ꯔꯥꯅ ꯊꯝꯃꯝꯕ ꯃꯥꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯔꯝꯗ ꯐꯖꯅ ꯈꯪꯉꯕ ꯅꯨꯄꯥ ꯑꯃꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁ ꯃꯥꯅ ꯃꯃꯤꯡꯃꯛ ꯄꯟꯗ꯭ꯔꯒꯁꯨ ꯃꯇꯝ ꯁꯥꯡꯅ ꯂꯩꯔꯛꯑꯕ ꯍꯥꯏꯕꯅꯤꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯦ ꯂꯧꯊꯣꯛꯄ ꯅꯠꯇ꯭ꯔꯒꯗꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯄꯤꯁ ꯑꯁꯦ ꯑꯩꯈꯣꯏ ꯔꯤꯁꯇꯣꯔ ꯇꯧꯕ ꯉꯝꯃꯣꯏ ꯍꯥꯏꯕꯅꯤ ꯑꯗꯨ ꯄꯤꯁ ꯁꯤ ꯔꯤꯁꯇꯣꯔ ꯇꯧꯍꯟꯖꯦ ꯍꯥꯏꯔꯒꯗꯤ ꯍꯥꯏꯔꯤꯕ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁ ꯑꯁꯤ ꯑꯩꯈꯣꯏ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯀꯣꯀꯣꯃꯤꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯄꯥꯔꯂꯥꯃꯦꯟꯗ ꯑꯩꯈꯣꯏ ꯄꯥꯔꯂꯥꯃꯦꯟꯗ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯩꯈꯣꯏ ꯃꯦꯃꯣꯔꯦꯟꯗꯝ ꯊꯥꯔꯅꯤ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯄ꯭ꯔꯁꯤꯗꯦꯟꯗ ꯊꯥꯔꯅꯤ ꯑꯗꯨꯒ ꯃꯁꯤ ꯂꯧꯊꯣꯛꯄꯤꯅꯕ ꯍꯥꯏꯔꯅꯤ ꯃꯁꯤꯒꯤ ꯇꯥꯡꯅꯕꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟꯕ ꯃꯤꯌꯥꯝꯁꯨ ꯀꯣꯀꯣꯃꯤꯒꯤ
ꯇꯧꯖꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯈꯔꯁꯤ ꯊꯝꯖꯔꯒ ꯇꯦꯟꯁꯤꯟꯖꯒꯦ